Lamdam asibu malemgi miyamda saktakliba art and culture bu hena chawkhatnabagi pandamda Imphal East District ki Wakhada Nouna Sariba Manipur University of Culture asi lengakna chaliba August thada Loisinbagi pandam thamlabasu ngasi fawba university asi Loisinbagi Mami Tadri hiram masida SKTV ki video journalist and Kumar dagi pauda mama I know Sariba si Imphal East District ki pagi porumba PS na konba Wakha riba mapam adidani pagi Manipur lengaki makhada pagi apam masida pagi changkat chagaliba Manipur University of Culture asi pagi how kibat sahi 2025 ki February thadagi changkat chagat pa korkiba adu hadak laglebat sahi asigi August tha phawagi manungda loisinduna miyamda khusinna ba target thamlabaju ngasi phawada university asi Loisinbagi Mami Tadri Apunba ekar samaga taranipan da punna lupa crore kuntramathoi lakh taranipan changna sangbat sagat kadaba Manipur University of Culture ge project asi lambi thong ningthina satpa yadabana project asi sangbat sagat pada sangadaba polam sing matam chana puthok pusin tawba ngamdabadagi mafam aduda thabak suriba miyoi singna kunmang sauksina thabak suba ngamdre Manipur Minorities and OBC Economic Development Society Mobets Manipurna implementing agency oiduna sangbat sagaliba university asi mamang sahi lising ani kunmanga ge February 12 dagi hauduna satliba sahi asigi August 13 phawbada sabalu silaga miyamda sinagani haibu wafam laikrabasu project asi mapung phana sangbat loidre hiram asiga mari lenana university asigi vice chancellor oiriba professor Paunam Gunindroga haktena unarubada India pumada leriba university singi manungda cultural university ahum khaktani cultural university asi Orissa da ahan boina hangdoklaba matung Assam amadi Manipur da hangdokna bahona duna lakhi adu boinamak state ani Orissa amadi Assam dadi university asi ningthina salaiba hokrai adubu Manipur gi oinasu atuba matamda Imphal East District ki Wakha da Nouna sagali basi thabak hobang ngamnaba angamba thakta honaduna lakli University asina masak khangaba Vishnu and Cultural Research Training Center Kha Manipur Hindustani Sangit Kala Vidyalaya amadi Government Dance College da lamdam asigi culture gi oiba department kya hangdoktuna leire masida natana anoba cultural college amasu hangdona bohonari Manipur University of Culture Act 2015 gi makada salaiba horakibane haina su phongdorokli Luri wafam di mayam lambi du ubiram neba university je phana phajan semagasu lambi sidi hujiki university taba lambi se masi develop tawduna masi sem dragadi akoina thabak che loisin mangam neba adu official sing non teaching staff hai tare si jo koina ayamba casual ta tawba korpa adu anu sarkar sina yam kana thawai yauna hujiki lebi ro manchi sina koi menjin na ba yam kana instruction pi na kotna thaw pai khali hai tare Manipur University of Culture asi matamgi matungina mahiroi kiyama university asida tamnaba sanglagli adubu university asigi oiba sabsaba mafam leitabana toan mafam kiyada mahiroi sing adubu takpi tambiduna lakli laingak asina Nouna semgat sagaliba Wakha gi university asi atubada losilabadi laigidaba department taramathoi haibadi thangta umanglai harauba dance music sankirtana theater Visual Arts, Tribal Studies, Cultural Studies, English amadi Manipuri da ningthina mahi tambiba ngamlagani. University asida mahi tamba lakadoriba mahiroi singi khudong sanaba mafam asida hostel amasu sabiba tangai phade hainasu mahna makhata na phongdokhi. Langakna university asia hatak sahi asida loisangani haibagi chap chaba hogi miyam da phongdokhiba leirabasu University asibu sangkat sagat pada lakadaba lambi gi thong hojik mafam asi phattabana marab oiga mafam asida thabak suriba simi singna sijan nagadaba pothok sing pothok puchin tawbagi awaba amachu chawna mai abadan natna hajaraba mafam mamu oigidaba arts and culture bu hogi ningthina sangkat sagat pa loirba matangda miyam da khusin nagadaba chahi asi maktadi ngamra haibagi jinaba aduni lamdam asibu malengi mafam da saktak leba lamdam asigi arts and culture bu yokhatna bu honabada Manipur lengang na lawriba thawdang sing asi ahenba miyang changbiduna amuk ke hena ko university je phajaba mongda indagi oina khogi hojik lairiba university ahum asigi manungda ahenba phajaba university mo henduna lamdam asigi arts and culture bu chakhatna bu honabada lamdam asida lairiba miyam amadi mapi mapa oiba singna ahenba miyang changbi haina miyam na pamnari maram aduna hiram asigi matangda paudam jariba Kumar Rongthombam Video journalist SKTV Wakha.